ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯤꯅꯥꯛꯁꯤ ꯂꯥꯏꯁ꯭ꯔꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯨꯍꯣꯡꯐꯝꯗꯅꯤ꯫ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤ ꯑꯣꯏꯔꯤꯕ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯂꯥꯛꯄ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤꯁꯤꯡꯗꯨ ꯃꯥꯟꯗꯣꯞ ꯃꯌꯥꯏꯗ ꯐꯝꯂꯤꯕ ꯕꯣꯔ ꯀꯩꯅꯥ ꯑꯗꯨꯗ ꯃꯤꯠꯌꯦꯡ ꯊꯝꯕꯒꯤ ꯃꯍꯨꯠ ꯃꯣꯏꯒꯤ ꯊꯣꯛꯄ ꯑꯎꯟꯄꯣꯠ ꯌꯥꯝꯃꯤ ꯌꯥꯝꯗꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯇꯧꯔꯤ꯫ ꯃꯤ ꯑꯃꯅ "ꯂꯣꯏꯔꯦꯍꯦ, ꯏꯆꯦ ꯄꯤꯁꯛꯅ ꯉꯔꯥꯡ ꯑꯎꯟꯄꯣꯠ ꯊꯤꯜꯂꯛꯄꯗ ꯂꯥꯡꯕ ꯏꯁꯧꯗꯣ ꯃꯥꯏ ꯑꯔꯣꯏꯕꯤꯅꯤꯀꯣ." ꯏꯕꯦ ꯍꯥꯏꯅ ꯑꯃꯨꯛ "ꯂꯥꯡꯗ꯭ꯔꯕꯗꯤ ꯀꯩꯅꯣ, ꯆꯍꯤ 2ꯅꯤ ꯂꯨꯍꯣꯡꯕ ꯌꯩꯊꯣꯛꯂꯒ ꯂꯩꯔꯤꯕꯗꯣ, ꯑꯗꯨꯛ ꯀꯨꯏꯅꯁꯨ ꯂꯨꯍꯣꯡꯕꯗꯨ ꯌꯩꯊꯣꯛꯂꯦ, ꯑꯗꯨꯒ ꯐꯤ ꯃꯇꯥ ꯈꯔ ꯄꯨꯔꯒ ꯂꯥꯛꯏ, ꯑꯗꯨꯗꯤ ꯃꯁꯥꯅ ꯁꯥꯎꯕ ꯇꯥꯕꯅꯤ. ꯑꯩ ꯑꯣꯏꯔꯗꯤꯅꯦ ꯂꯨꯍꯣꯡꯕꯒ ꯈꯨꯗꯛꯇ ꯍꯦꯛꯇ ꯇꯣꯛꯊꯣꯛꯀꯗꯧꯅꯤ." ꯑꯩꯅ ꯇꯥꯕꯗꯗꯤ ꯅꯨꯄꯤꯁꯦ ꯃꯌꯨꯝꯁꯨ ꯅꯨꯡꯉꯥꯏ ꯍꯥꯏꯔꯤꯅꯦ, ꯁꯦꯜ ꯄꯥꯏꯕꯗ ꯃꯌꯨꯝꯗꯣ ꯂꯩꯀꯥꯏꯗꯨꯗ ꯃꯃꯤꯡ ꯆꯠꯂꯤ ꯍꯥꯏꯔꯤꯌꯦ꯫ ꯏꯕꯦ ꯍꯥꯏ ꯃꯃꯤꯠ ꯃꯅꯥꯀꯗꯨ ꯁꯪꯗꯣꯛꯂꯒ, "ꯃꯄꯥ ꯃꯇꯨꯡ ꯌꯥꯝ ꯅꯨꯡꯉꯥꯏꯔꯒ ꯑꯎꯟꯄꯣꯠ ꯈꯖꯤꯛꯇꯃꯛ ꯄꯨꯔꯛꯄ ꯅꯠꯇꯦ, ꯃꯃꯥꯏꯁꯤꯕꯨ ꯏꯀꯥꯏꯗ꯭ꯔꯥ ꯈꯪꯗꯦꯃꯤ. ꯃꯤꯅ ꯑꯎꯟꯄꯣꯠ ꯌꯥꯝꯅ ꯄꯨꯔꯛꯇꯕꯒꯤ ꯊꯤꯅ ꯉꯥꯡꯅꯔꯤꯕꯁꯦ, ꯑꯩꯒ ꯑꯣꯏꯔꯝꯂꯕꯗꯤ ꯅꯍꯥꯟꯅ ꯂꯩꯀ꯭ꯔꯛ ꯑꯍꯣꯕ ꯑꯃꯗ ꯆꯪꯈ꯭ꯔꯅꯤ. ꯑꯎꯟꯄꯣꯠ ꯌꯥꯝ ꯄꯨꯔꯛꯇ꯭ꯔꯁꯨ ꯁꯦꯜ ꯄꯥꯏꯕꯅꯤꯅ ꯁꯅꯥ ꯂꯨꯄꯥꯒꯗꯤ ꯌꯥꯝ ꯄꯨꯔꯛꯑꯝꯒꯅꯤ." "ꯇꯥꯅꯤꯡꯗꯦꯗ ꯃꯦꯝꯃ, ꯐꯤꯌꯥꯡꯈꯣꯛ ꯐꯥꯎꯕ ꯄꯨꯔꯛꯇꯕ ꯅꯨꯄꯤꯁꯤꯅ ꯁꯅꯥ ꯄꯨꯔꯛ ꯐꯥꯎꯅꯗꯦ. ꯀꯩꯅꯣ, ꯐꯤꯌꯥꯡꯈꯣꯛꯀ ꯌꯥꯎꯔꯛꯇ꯭ꯔꯥ ꯍꯥꯏꯁꯤꯕꯣ?" "ꯌꯥꯎꯔꯛꯇꯤꯌꯦ, ꯄꯨꯔꯛꯇꯦ ꯐꯤꯌꯥꯡꯈꯣꯛꯀ." "ꯑꯗꯅꯤ ꯏꯆꯦ ꯄꯤꯁꯛꯅ ꯁꯥꯎꯔꯤꯕꯗꯣ." "ꯑꯗꯨꯗꯤ ꯃꯥꯁꯨ ꯍꯦꯟꯃꯟꯗ꯭ꯔꯣ? ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯥꯏꯔꯒꯦꯔꯥ ꯏꯅꯥꯛ ꯈꯨꯟꯒꯦꯔꯥ ꯂꯨꯍꯣꯡꯕꯗ ꯐꯤꯌꯥꯡꯈꯣꯛ ꯑꯃꯗꯤ ꯂꯣꯏꯅ ꯄꯨꯅꯕꯅꯤ." "ꯑꯣ, ꯑꯗꯣ ꯏꯆꯦ ꯄꯤꯁꯛꯀꯤ ꯃꯃꯧ ꯅꯨꯄꯤꯗꯤ ꯄꯨꯔꯛꯇꯤꯌꯦ. ꯑꯩꯅ ꯉꯛꯂꯤꯗꯤ ꯃꯣꯏꯒꯤ ꯃꯃꯥ ꯃꯄꯥꯗꯨꯅꯤ. ꯁꯦꯜ ꯑꯗꯨꯝ ꯄꯥꯏꯔꯒ ꯃꯆꯥ ꯅꯤꯉꯣꯜ ꯑꯁꯤꯒꯤ ꯑꯋꯣꯡ ꯑꯋꯣꯟꯕꯨ ꯖꯨꯒꯣꯠ ꯆꯥꯅ ꯎꯠꯂꯛꯇꯦꯅꯦ." "ꯅꯠꯇꯦ, ꯀꯩꯗꯧꯗꯣꯔꯤꯒꯦ ꯃꯣꯏꯅ ꯁꯦꯜ ꯄꯥꯏ ꯍꯥꯏꯗꯅ? ꯃꯆꯥ ꯅꯤꯉꯣꯜꯁꯤꯒꯤ ꯏꯖꯠꯇꯤ ꯐꯤꯌꯥꯡꯈꯣꯛ ꯑꯃꯗ ꯂꯣꯏꯔꯗ꯭ꯔꯣ? ꯅꯨꯡꯉꯥꯏꯗꯧꯔꯤꯅꯤ ꯀꯨꯝꯍꯩꯁꯦ. ꯏꯆꯦ ꯄꯤꯁꯛꯀꯤ ꯃꯇꯧꯗꯨꯗ ꯃꯧꯁꯦ ꯊꯥꯒ ꯐꯥꯅ ꯂꯩꯕ ꯉꯝꯂꯣꯏꯗꯧꯔꯤꯅꯤ. ꯏꯆꯦ ꯄꯤꯁꯛꯅ ꯑꯣꯠꯄꯗ ꯑꯣꯠꯁꯅꯨ ꯈꯔ ꯌꯥꯝꯅ. ꯃꯁꯥꯅ ꯃꯇꯝꯒꯤ ꯆꯠꯅꯕꯤ ꯈꯪꯗ꯭ꯔꯕꯗꯤ ꯋꯥꯖꯕ ꯇꯥꯕꯅꯤ ꯀꯩꯅꯣ." ꯑꯁꯨꯝꯅ ꯋꯥꯔꯤ ꯀꯌꯥꯅꯤ ꯁꯥꯔꯤꯕ ꯂꯨꯍꯣꯡꯕꯗꯨꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯄꯤꯁꯛ ꯃꯆꯥꯅꯨꯄꯥꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯁꯤꯗ ꯍꯔꯥꯎꯕꯒꯤ ꯃꯤꯅꯣꯛ ꯃꯥꯏꯊꯣꯡꯗ ꯇꯥꯗꯦ, ꯏꯁꯨꯛ ꯁꯨꯛꯇꯣꯛꯂꯒ ꯂꯩ꯫ ꯃꯌꯥꯝ ꯆꯥꯛ ꯆꯥꯕꯗꯨꯁꯨ ꯂꯣꯏꯔꯦ꯫ ꯄꯤꯁꯛꯀꯤ ꯃꯃꯧ ꯌꯥꯏꯃ ꯊꯕꯥꯅ ꯉꯁꯤꯗ ꯂꯥꯛꯂꯤꯕꯤ ꯃꯆꯦ ꯑꯍꯜ ꯂꯤꯟꯊꯣꯏꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯆꯦ, ꯈꯨꯠ ꯍꯥꯝꯗꯣꯛꯄꯤꯔꯣ. ꯆꯥꯏꯔꯤꯕꯁꯤꯡꯁꯦ ꯑꯩ ꯂꯣꯏꯁꯤꯟꯍꯧꯔꯒꯦ. ꯏꯆꯦ ꯋꯥꯔꯝꯃꯅꯤ, ꯄꯣꯊꯥꯔꯨꯔꯣ." "ꯌꯥꯅꯤ ꯏꯅꯥꯎ, ꯂꯣꯏꯁꯤꯟꯃꯤꯟꯅꯁꯤ. ꯀꯣꯟꯁꯦ ꯌꯥꯝꯁꯨ ꯌꯥꯝꯃꯤ, ꯅꯊꯟꯗ ꯐꯦꯡꯕꯗꯣ ꯅꯨꯡꯉꯥꯏꯇꯦ." "ꯌꯥꯝꯁꯅꯨ, ꯉꯁꯤꯒꯤꯗꯤ ꯑꯩ ꯑꯗꯨꯝ ꯇꯧꯔꯒꯦ. ꯏꯆꯦ ꯋꯥꯔꯝꯂꯅꯤ." ꯋꯥꯕꯒꯤꯗꯤ ꯋꯥꯔꯕꯅꯤ ꯂꯤꯟꯊꯣꯏ, ꯑꯗꯨꯕꯨ ꯌꯥꯗꯦ ꯃꯥꯁꯨ ꯆꯥꯏꯔꯤꯕꯁꯤꯡꯗꯨ ꯂꯣꯏꯁꯤꯟꯕ ꯌꯥꯎꯔꯛꯏ꯫ ꯇꯥꯟꯖꯥꯗꯨꯗꯅꯤ ꯃꯀꯨ ꯃꯅꯦꯝꯅ ꯂꯥꯎꯅꯔꯛꯄꯗꯣ꯫ ꯄꯤꯁꯛ ꯆꯥꯎꯅ ꯋꯥ ꯀꯟꯅ ꯉꯥꯡꯂꯤ, "ꯃꯈꯣꯏ ꯃꯄꯥ, ꯑꯩꯉꯣꯟꯗ ꯌꯥꯝ ꯍꯧꯒꯠ ꯁꯦ ꯏꯈꯨꯠꯁꯤꯗꯒꯤ ꯉꯧꯔꯣꯛ ꯉꯧꯅ ꯂꯨꯄꯥ 100 ꯄꯣꯠꯂꯣꯏ ꯁꯦꯠꯄꯤꯒꯤ ꯑꯋꯥꯃꯟ ꯄꯤꯌꯨ ꯍꯥꯏꯗꯅ ꯅꯃꯧ ꯅꯨꯄꯤ ꯁꯛ ꯐꯖꯕꯤꯁꯤꯒꯤ ꯃꯗꯣꯝꯆꯥꯗꯨ ꯂꯧꯈ꯭ꯔꯤꯕꯅꯤ. ꯑꯩ ꯊꯋꯥꯏꯁꯦ ꯆꯥꯛꯂꯤꯗ. ꯑꯩ ꯑꯣꯟꯊꯣꯛꯅ ꯂꯤꯛꯈ꯭ꯔꯕ ꯁꯤꯒꯤ ꯑꯅꯥꯗ ꯆꯣꯞꯄ ꯏꯃꯨꯡ ꯑꯃꯒ ꯍꯦꯛ ꯉꯥꯏꯁꯦꯟ ꯑꯣꯏꯔꯨꯗꯅ ꯑꯩ." "ꯋꯥꯗꯨ ꯇꯞꯅ ꯉꯥꯡꯉꯨꯅꯦ ꯃꯃꯥ. ꯉꯁꯤꯗ ꯂꯥꯛꯂꯤꯕꯤ ꯅꯃꯧ ꯅꯨꯄꯤꯁꯤꯗ ꯇꯥꯈ꯭ꯔꯒ ꯅꯨꯡꯉꯥꯏꯔꯣꯏꯅꯦ. ꯄꯣꯠꯂꯣꯏꯗꯨꯗꯤ ꯅꯨꯄꯥ ꯃꯌꯨꯝꯅ ꯇꯧꯅꯕꯅꯤ. ꯌꯥꯔꯦ, ꯀꯩꯗꯧꯏ ꯉꯥꯡꯂꯅꯨ." "ꯉꯥꯡꯈꯤꯗꯧꯔꯤ, ꯑꯩꯗꯤ ꯉꯥꯡꯈꯤꯗꯧꯔꯤ. ꯏꯆꯤꯟꯁꯤ ꯄꯦꯟꯗ꯭ꯔꯤ ꯐꯥꯎꯕ ꯑꯩꯗꯤ ꯉꯥꯡꯈꯤꯗꯧꯔꯤꯌꯦ. ꯑꯁꯨꯛ ꯈꯣꯏꯗꯧ ꯊꯤꯠꯄꯁꯤꯕꯨ ꯀꯔꯤꯅꯣ? ꯉꯥꯡꯕꯗ ꯅꯠꯇꯦ, ꯑꯩꯒꯤ ꯃꯤꯍꯨꯜꯁꯤꯅ ꯂꯋꯥꯏꯗ ꯍꯨꯜꯂꯛꯂꯕꯗꯤ ꯉꯁꯤꯗ ꯂꯥꯛꯂꯤꯕꯤ ꯐꯤꯌꯥꯡꯈꯣꯛ ꯄꯨꯔꯛꯇꯕꯤ ꯅꯃꯧ ꯅꯨꯄꯤꯁꯦ ꯐꯨꯔꯨꯕꯁꯨ ꯌꯥꯔꯤ. ꯁꯦල් ꯄꯥꯏꯔꯦ, ꯑꯎꯟꯄꯣꯠ ꯌꯥꯝ ꯎꯠꯂꯛꯀꯅꯤ. ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯑꯩꯒꯤ ꯏꯃꯧꯗꯤ ꯑꯎꯟꯄꯣꯠ ꯌꯥꯝꯅ ꯄꯨꯔꯛꯄꯤꯅꯤ ꯍꯥꯏꯗꯨꯅ ꯂꯦꯟꯅꯒꯦ ꯇꯧꯕꯁꯦ ꯀꯗꯥꯏꯗꯒꯤ ꯐꯤꯌꯥꯡꯈꯣꯛ ꯐꯥꯎꯕ ꯄꯨꯔꯛꯇꯦꯗ. ꯂꯣꯏꯔꯦ, ꯃꯧ ꯌꯥꯏꯃꯁꯤꯒꯤ ꯑꯎꯟꯄꯣꯠ ꯌꯥꯝꯅ ꯄꯨꯔꯛꯇꯕꯒꯤ ꯍꯥꯛꯇꯛꯇ ꯑꯩꯅ ꯃꯤꯃꯥꯡꯗ ꯏꯀꯥꯏꯈꯤꯕꯗꯣ, ꯑꯗꯨꯗꯒꯤ ꯁꯔꯨꯛ ꯆꯥꯝꯃꯦꯅ ꯍꯟꯗꯛꯀꯤꯁꯤꯅꯅꯦ ꯍꯦꯟꯖꯤꯟꯅ ꯃꯤꯃꯥꯡꯗ ꯆꯣꯞꯄꯦ. ꯅꯨꯡꯉꯥꯏꯔꯦ ꯑꯩ." ꯃꯅꯦꯝꯅ ꯉꯥꯡꯂꯤꯕꯁꯤꯡꯗꯨ ꯇꯥꯔꯒ ꯂꯤꯟꯊꯣꯏ ꯁꯥꯎꯕꯒꯤ ꯃꯍꯨꯠ ꯅꯣꯛꯐꯦꯠꯇꯨꯝ ꯇꯧꯏ꯫ ꯊꯕꯥ ꯃꯅꯦꯝꯅ ꯉꯥꯡꯂꯤ ꯁꯛꯂꯤꯕꯁꯤꯡꯗꯨ ꯉꯁꯤꯗ ꯂꯥꯛꯂꯤꯕ ꯃꯆꯦꯁꯤꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯔꯝꯂꯔꯣꯏ ꯈꯟ ꯊꯦꯝꯖꯤꯟ ꯋꯥꯍꯩ ꯍꯥꯏꯔꯛꯏ, "ꯏꯆꯦ, ꯑꯩꯈꯣꯏ ꯃꯥꯁꯦ ꯑꯔꯪ ꯑꯔꯥꯛꯇ ꯈꯔ ꯑꯗꯨꯝ ꯉꯥꯎꯕꯅꯤ. ꯑꯁꯨꯝꯅ ꯁꯨꯝ ꯉꯥꯡꯗ ꯂꯩꯔꯕꯅꯤ. ꯏꯆꯦ, ꯀꯩꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯈꯟꯒꯅꯨꯀꯣ." "ꯏꯆꯦ, ꯀꯩꯁꯨ ꯈꯟꯗꯦꯗ. ꯏꯃꯥꯅ ꯉꯥꯡꯕꯕꯨ ꯉꯥꯡꯖꯁꯅꯨ. ꯍꯌꯦꯡꯋꯥꯏ ꯀꯣꯟꯅ ꯑꯗꯨꯝ ꯋꯥꯈꯜ ꯇꯥꯖꯔꯛꯁꯅꯤ." ꯊꯕꯥ ꯃꯆꯦꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯖꯩ꯫ ꯅꯨꯃꯤꯠꯇꯨꯃ ꯄꯤꯁꯛꯀꯤ ꯏꯁꯧꯗ ꯏꯃꯨꯡꯒꯤ ꯃꯤ ꯄꯨꯝꯕ ꯇꯨꯝꯕ ꯌꯥꯅꯈꯤꯗꯕꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯤꯟꯊꯣꯏ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯤ꯫ ꯊꯕꯥꯁꯨ ꯃꯆꯦꯒꯤ ꯃꯇꯦꯡ ꯄꯥꯡꯏ꯫ ꯂꯤꯟꯊꯣꯏ ꯃꯕꯨꯛ ꯃꯔꯥ ꯌꯥꯝꯅ ꯇꯞꯄꯤ, ꯁꯥꯎꯒꯟꯗꯕꯤꯅꯤ꯫
Thabana khara phingi aduba anisi yamna sanaba haidu oikre. Ngarang na yumsi laklabasu Linthoi manaw nupi oiriba Thaba asibu poktabo minnaba magumna nungsina loinei. Adumangai Thabasu masi asibu luna khanjai. Thaba nahana leiraklaba kaubonina yum asi leiriba misingna pama pamdaba insang mathil kaya masida haini. Ichia pabadi murok chadabani. Horen insangdo murok khasita thaklaga pabagi saruk khaidokpiyu ko. Aduga insangdo murok khara thakpiyu. Imadi murok yam pambani. Insang murok sadabasya imagi asawbini. Ataisu loina murok saba insang pambani. Hoi hoi. Tanjadu ta pisak sanglaktu na hairei. Hai mauyai ma adai da nya hai pa sada leigadobagi saruk sumang thilong sariba singsia loisinba yadro. Noi ni muksa khumsin namchillega lerebadi mapana chari singsina kana lakla losinbi dawriba. Ayambadi aina loi loisillamlabani ma. Thoini chahudravani. Lanchotpigi pakhung watido tawreni ha. Ai sindakta khummieba. Thonggalda unadagi wanadagi mayam ase hawribadubu nang loisillambagiro. Linthoina manawdon sinduna hairei. Inao insangsia thum thakado khak ngairabani nangamta yenglam. Ise thonggaldo wai phatchilugi. Bisak saurapna. Hai na thau tawribudo adum taw. Ayapa sarakan. Thaba nang kari tawrige nati nang ise ai mu sitribro. Thaba tapna. Hoima waido ai sitlurage. Si hai Thaba sakhumdagi thoki bisak masu ngangangduna inaki. Ai bunya wayamna nganghangan noi. Hana gyan tanasi. Gyan tadrabadi yumsi leibi yaroi. Gyan tada mi makhainya aina mangasam singdo pai pai duna yumsi tathokadau. Manemna ngangliba singdu taraga Linthoi masina tablap soni. Unthokpa halida. Bisakhraga sauning tholakpani. Mayoknabada masanupa hal saubaga hek thengnei. Mahake asawbadu masanupada mo hek tahai thaduna asumna hai. Noina sinna nauna aigi maise thawram pahalaba natro nungaire. Imai apaku si uraga leikai mina sibon ngangnabase ayam nungaire. Karimuk tawrigiba ayuksida nati amu isau tawrigibisibo tumawgulakpuda ngairi. Isau sia aina langningda langlibro. Nanaw nupa yai masigi nupigi awunpot yamna puraktabagi leikai mi singsina noknaba phakibada ngai. Haujik namuk nangi nupisina pian khok puraktabagi noknaba mu haure. Mapanga thokpa ngamjadre khoidi nate nangi nupi mapamdubu sel kayamna paibadai ha. Mapado lawyam sabada mamung chatliba. Aduga masa nupi sigi pian khok phau hek hapakkene. Yam ngami haribasini mamaidu ikai ba khangdiye. Adugi oire. Pian khokdudi aina purakhandabani ma. Aigi hanagi sizinnabagisu lei. Thampham leite haidana. Nang nai pa sabiriba ha. Sana lupasu kaya yarokpu udenya nangi nupido. Manada siriba lei akupaduga mangak samna siriba langmukta kupa lik aduga madukakui ataidi udi. Nate kupsi kupa sana lupa khara puraklaga kaidawdoribano haibani. Aine ai yenglubu khuding khoidokse pangchangda saunni ko ai. Ai di masida sel paibi imungi masani awunpot sana lupa tekta bakhi ulagani do khalaga harawuri adugadi phiyan ko pawe puraktre. Yaribai ma awunpot kidamaktabu imana aduna sawba hongnadi. Magi ngamjaba khrado purakpani. Moigi ima pabanasu moigi ngamjaba khrado masaningolgi tambirakpani. Masida yamde haidana haibam tokti. Kaidawduino kanadabada awunpot yamna puraklaga waisinabani. Sel pairena kaidawdoino moigi mungtubu masaningol asi awunpot phawba phajana piba ngamdrabadi moigi sel khupaidudi aina mawa lawde holawdre. Aina mawa lawdre haribasi. Sidagidi yengo ai tarokpado. Ai ye pa ma khangna noi thabak taroktrabnina ai taropado noi yengoba. Kari noi magi pam haibu. Awunpot yamna ulaktoba imau. Madune aina pamlibasi. Ai maudi awunpot yamna ulai kaina mingonda leikaida wari sabadune aina pamlibasi. Sawba taningdraduna. Ma yare ai taningdre. Imagi wado. Awunpot kai wathi wore. Sawba murum son chakum nubda sanki. Pisak sawna lawhawi. Wa taningoye haujikti nama aina ngangwaga taninglaroye. Natu pian khok puraktabi matangni chatnabi khangnabi ama natu oina lawrabanina taningaroi ekhoi ngangwa waga isana pa ngakta ahum pokpabu ani madi izat leitabi chatnabi khangnabi nupi ngakta pusiaktana ise nongmata harauna leiba phangdrabani atoma sigi nupi dunaga mau ani asigum awunpo yamna purakdrabadi aise isau lagwandana kaleja ka se pokharaga sigi dau mali sakhumdani magi nupana
ꯃꯥꯏꯊꯣꯡ ꯑꯃꯗ ꯆꯪꯂꯛꯄꯗꯨꯗ ꯂꯤꯟꯊꯣꯏ ꯃꯔꯝ ꯈꯪꯂꯕ ꯑꯃꯒꯨꯝ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯃꯥꯅ ꯐꯤꯌꯥꯟꯈꯣꯛ ꯄꯨꯔꯛꯇꯦ ꯑꯑꯣꯟꯄꯣꯠ ꯄꯨꯔꯛꯇꯦꯅ ꯉꯥꯡꯕꯒꯤꯔꯣ ꯃꯣꯏ ꯇꯥꯅ ꯃꯥꯏꯊꯣꯡ ꯏꯃꯛꯃꯛꯅ ꯆꯪꯂꯛꯏꯁꯤꯕꯣ ꯆꯥꯎꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯂꯒ ꯏꯃꯥꯁꯦ ꯃꯤ ꯃꯑꯣꯡ ꯑꯃ ꯇꯧꯕꯅꯤ ꯑꯆꯥꯎ ꯑꯔꯝꯗ ꯈꯔ ꯉꯥꯎꯕꯅꯤ ꯑꯩꯒꯤ ꯃꯥꯁꯦ ꯀꯔꯝꯅ ꯒ꯭ꯌꯥꯟ ꯇꯥꯟꯒꯅꯤ ꯈꯟꯕꯗ ꯋꯥꯈꯜꯁꯦ ꯈꯟꯐꯝ ꯈꯪꯗꯦ ꯑꯩꯈꯣꯏ ꯌꯥꯏꯃꯒꯤ ꯅꯨꯄꯤꯁꯤꯁꯨ ꯑꯑꯣꯟꯄꯣꯠ ꯌꯥꯝꯅ ꯄꯨꯔꯛꯇꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯏꯃꯥꯁꯤꯅ ꯇꯥꯊꯤ ꯇꯥꯊꯤ ꯇꯧꯏ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡꯁꯦ ꯅꯉꯣꯟꯗꯁꯨ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ ꯃꯁꯦ ꯑꯩ ꯊꯥꯖꯕꯅꯤ ꯂꯤꯟꯊꯣꯏ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯣꯏꯇꯥ ꯑꯩꯁꯨ ꯑꯑꯣꯟꯄꯣꯠ ꯁꯅꯥ ꯂꯨꯄꯥ ꯇꯦꯛꯇ ꯃꯈꯩ ꯄꯨꯔꯛꯄ ꯉꯝꯃꯤ ꯑꯗꯨꯕꯨ ꯏꯃꯨꯡꯁꯤꯒꯤ ꯈꯜꯂꯒ ꯑꯩ ꯑꯗꯨꯝꯅ ꯇꯧꯗꯕꯅꯤ ꯏꯃꯨꯡꯁꯤꯅ ꯋꯥꯔꯤꯕ ꯆꯥꯎꯈꯠꯄ ꯉꯝꯗ꯭ꯔꯤꯕ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯇ꯭ꯔꯤꯕꯁꯦ ꯑꯩꯅ ꯃꯇꯦꯡ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯄꯥꯡꯂꯒ ꯏꯃꯨꯡꯁꯦ ꯆꯥꯎꯈꯠꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯇꯧꯖꯕꯅꯤ ꯍꯣꯏ ꯆꯨꯝꯃꯤ ꯑꯩ ꯑꯑꯣꯟꯄꯣꯠ ꯁꯅꯥ ꯂꯨꯄꯥ ꯌꯥꯝꯅ ꯄꯨꯔꯛꯇꯦ ꯑꯗꯨꯕꯨ ꯃꯣꯏꯇꯥ ꯑꯩ ꯁꯦꯜꯗꯤ ꯌꯥꯝꯅ ꯄꯨꯔꯛꯏ ꯑꯑꯣꯟꯄꯣꯠꯇ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯊꯥꯗꯒꯗꯧꯕꯒꯤ ꯁꯔꯨꯛ ꯁꯦꯜꯁꯤꯡꯗꯨꯅ ꯆꯥꯎꯊꯣꯛꯄ ꯌꯥꯕ ꯀꯔꯤꯅꯣ ꯇꯧꯒꯦ ꯈꯟ ꯑꯩ ꯑꯑꯣꯟꯄꯣꯠꯀꯤ ꯃꯍꯨꯠ ꯁꯦꯜ ꯑꯣꯏꯅ ꯄꯨꯔꯛꯂꯤꯕꯅꯤ ꯆꯥꯎꯕ ꯉꯛꯅ ꯀꯩ ꯅꯨꯄꯤ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯑꯩꯒꯤ ꯅꯨꯄꯥꯅ ꯋꯥꯔꯗꯤ ꯑꯩꯁꯨ ꯋꯥꯗꯣꯏꯅꯤ ꯑꯩꯒꯤ ꯅꯨꯄꯥꯅ ꯅꯨꯡꯉꯥꯏꯔꯗꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯦꯜ ꯄꯥꯏꯅꯕ ꯍꯥꯟꯅ ꯑꯝꯇ ꯍꯣꯠꯅꯈꯤꯁꯤ ꯑꯩꯈꯣꯏꯅꯕꯨ ꯁꯦꯜ ꯄꯥꯏꯔꯕꯗꯤ ꯏꯃꯥ ꯄꯥꯕ ꯏꯅꯥꯎꯁꯤꯡꯁꯦ ꯅꯨꯡꯉꯥꯏꯅ ꯋꯥꯗ ꯄꯥꯗꯅ ꯊꯝꯕ ꯉꯝꯗꯣꯏꯅꯤ ꯑꯑꯣꯟꯄꯣꯠ ꯎꯄꯨ ꯀꯥꯡꯊꯣꯜ ꯑꯆꯧ ꯑꯆꯧꯕ ꯃꯌꯥꯝ ꯈꯤꯜꯂꯕꯁꯨ ꯆꯔꯥꯕꯨ ꯍꯦꯜꯂꯕꯗꯤ ꯃꯗꯨ ꯄꯨꯝꯕ ꯑꯔꯦꯝꯕꯅꯤ ꯆꯥꯛ ꯂꯥꯝꯂꯛꯑꯀꯥꯟꯗ ꯎꯄꯨ ꯀꯥꯡꯊꯣꯜꯗꯣ ꯐꯥꯛ ꯐꯥꯛꯇꯅ ꯆꯥꯕ ꯌꯥꯄꯣꯠꯇꯦ ꯏꯃꯥꯅ ꯉꯥꯡꯕꯗꯤ ꯉꯥꯡꯅꯤꯡꯕ ꯃꯈꯩ ꯉꯝꯂꯤ ꯃꯈꯩ ꯉꯥꯡꯖꯁꯠ ꯑꯩꯈꯣꯏꯅ ꯇꯥꯕꯤꯗ꯭ꯔꯒ ꯂꯣꯏꯔꯦ ꯆꯥꯎꯕ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯤ ꯑꯁꯨꯛ ꯋꯥꯈꯜ ꯂꯩꯕꯤ ꯒ꯭ꯌꯥꯟ ꯇꯥꯕꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯃꯥꯒꯤ ꯑꯣꯏꯅ ꯐꯪꯖꯕꯁꯤꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯕꯁꯨ ꯐꯥꯎꯏ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯁꯨ ꯑꯗꯨꯃꯛ ꯍꯧꯈꯤ ꯄꯤꯁꯛꯀꯤ ꯏꯁꯧꯗꯤ ꯍꯟꯗꯦ ꯍꯥꯟꯅꯗꯒꯤ ꯍꯦꯟꯗꯨꯝ ꯍꯦꯟꯖꯤꯜꯂꯛꯏ ꯂꯩꯔꯤꯕ ꯃꯃꯧ ꯑꯅꯤꯁꯤꯕꯨ ꯃꯥꯅ ꯉꯝꯂꯤꯕ ꯃꯈꯩ ꯑꯣꯠꯀꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯃꯅꯨꯡꯗ ꯈꯟꯗꯨꯅ ꯂꯩꯔꯤꯕ ꯋꯥꯈꯜꯅꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯁꯤꯗ ꯄꯤꯁꯛ ꯃꯃꯧ ꯅꯨꯄꯤ ꯑꯅꯤꯕꯨ ꯂꯥꯛꯇꯅ ꯍꯦꯛꯇ ꯀꯧꯔꯛꯏ ꯃꯧ ꯑꯅꯤ ꯇꯥꯕ꯭ꯔꯥ ꯑꯩꯅ ꯀꯧꯔꯤꯕꯁꯤ ꯅꯣꯏꯕꯨ ꯇꯥꯗ꯭ꯔꯣ ꯅꯅꯥꯁꯤꯡꯗꯨ ꯂꯣꯏꯅ ꯄꯪꯂꯕ꯭ꯔꯅꯦ ꯑꯣ ꯁꯤꯔꯕ꯭ꯔꯣ ꯏꯃꯨꯡꯗꯨ ꯅꯣꯏ ꯑꯅꯤꯃꯛ ꯂꯤꯟꯊꯣꯏꯒ ꯊꯕꯥꯒꯁꯨ ꯃꯅꯦꯝꯅ ꯂꯥꯛꯇꯨꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯇꯥꯐꯤꯡ ꯇꯥꯐꯤꯡ ꯊꯣꯛꯂꯛꯂꯝꯃꯤ ꯄꯤꯁꯛ ꯁꯥꯎꯔꯞꯅ ꯁꯤꯗꯤ ꯁꯤꯗ꯭ꯔꯤꯕꯣꯏꯔꯦ ꯅꯣꯏ ꯂꯤꯟꯊꯣꯏꯅ ꯀꯥꯗꯨ ꯃꯣꯠꯂꯤꯅ ꯋꯥꯏ ꯇꯩꯔꯨꯕꯅꯤ ꯏꯃꯥ ꯊꯕꯥꯁꯨ ꯃꯣꯏ ꯇꯌꯥꯏꯒꯤ ꯐꯤ ꯃꯣꯠꯄ ꯈꯔ ꯁꯨꯔꯨꯕꯅꯤ ꯏꯃꯥ ꯑꯗ ꯇꯥꯍꯧꯗ꯭ꯔꯦ ꯍꯩꯈ꯭ꯔꯦ ꯈꯨꯝꯕꯗꯤ ꯄꯥꯈꯨꯝ ꯋꯥꯗꯦꯕ ꯌꯦꯡꯉꯣꯏ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯃꯧ ꯑꯍꯜ ꯅꯪꯅ ꯏꯪꯈꯣꯜꯗ ꯍꯧꯖꯤꯜꯂꯤꯕ ꯅꯥꯄꯤꯁꯤꯡ ꯑꯁꯦ ꯐꯣꯏꯔꯛꯎ ꯅꯥꯄꯤꯅꯤ ꯏꯪꯈꯣꯜꯁꯤ ꯂꯣꯏꯔꯦ ꯑꯁꯦ ꯁꯤꯛꯅꯅ ꯅꯪꯅ ꯐꯣꯏꯗꯠꯂꯨ ꯑꯗꯨꯒ ꯃꯧ ꯌꯥꯏꯃ ꯅꯪꯅ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯂꯒ ꯀꯣꯕꯤꯁꯤꯡ ꯑꯗꯒꯤ ꯐꯗꯤꯒꯣꯝ ꯂꯩꯔꯤꯕꯁꯤꯡ ꯑꯁꯦ ꯏꯁꯤꯡ ꯆꯥꯏꯔꯛꯎ ꯆꯠꯂꯣ ꯄ꯭ꯔꯞ ꯆꯠꯂꯣ ꯂꯦꯞꯇꯨꯅ ꯂꯩꯔꯅꯣ ꯂꯤꯟꯊꯣꯏꯅ ꯏꯃꯥ ꯅꯨꯡꯁꯥꯁꯤꯁꯨ ꯀꯣꯛꯇꯧꯅ ꯂꯩꯔꯤꯕꯁꯤ ꯅꯨꯡꯁꯥ ꯉꯥꯏꯍꯥꯛ ꯅꯦꯝꯊꯔꯛꯂꯒ ꯑꯣꯏꯅ ꯍꯦ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯃꯔꯩ ꯄꯪꯇꯧ ꯇꯧꯔꯛꯀꯅꯨ ꯀꯔꯤꯒꯤ ꯅꯨꯡꯁꯥ ꯁꯥꯕ ꯅꯣꯏꯅ ꯌꯨꯝꯁꯤ ꯂꯩꯔꯤꯕꯁꯦ ꯐꯝꯆꯥ ꯆꯥꯔꯒ ꯂꯩꯅꯕ ꯅꯠꯇꯦꯅꯦ ꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯇꯧꯅꯅꯕ ꯅꯣꯏꯅ ꯌꯨꯝꯁꯤ ꯂꯩꯕꯅꯤ ꯑꯗꯨꯅ ꯄ꯭ꯔꯞ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯇꯧꯔꯨꯁꯨ ꯆꯠ ꯊꯕꯥꯅ ꯏꯃꯥ ꯃꯣꯏ ꯇꯌꯥꯏꯒꯤ ꯐꯤꯁꯤꯡ ꯍꯥꯏꯕꯒ ꯅꯪꯗꯤ ꯄꯤꯁꯛꯅ ꯈꯪꯅꯥꯎ ꯍꯦꯛꯇ ꯂꯧꯔꯛꯏ ꯀꯔꯤꯒꯤ ꯐꯤ ꯍꯥ ꯑꯩꯉꯣꯟꯗ ꯍꯪꯒꯠ ꯌꯥꯝ ꯈꯨꯝꯅꯤꯡꯕ꯭ꯔꯥꯕꯨ ꯅꯣꯏ ꯅꯈꯁꯥꯏꯗ ꯈꯨꯄꯥꯛꯁꯤꯡ ꯊꯥꯒꯦ ꯃꯧ ꯑꯅꯤꯗꯨ ꯇꯟꯗꯅ ꯋꯥ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ ꯃꯅꯦꯝꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯏꯪꯈꯣꯜ ꯂꯩꯔꯤꯕꯗꯣꯝꯗ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯧꯕ ꯍꯧꯏ ꯄꯤꯁꯛ ꯃꯪꯒꯣꯜ ꯃꯁꯤꯗꯨꯗ ꯃꯈ꯭ꯋꯥꯡ ꯃꯦꯠ ꯂꯦꯞꯂꯒ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯅꯌꯨꯝ ꯄꯥꯅꯤ ꯅꯋꯥ ꯅꯥꯏꯅꯤꯗꯤ ꯈꯪꯂꯒ ꯑꯑꯣꯟꯄꯣꯠ ꯌꯥꯝꯅ ꯄꯨꯔꯛꯀꯅꯤ ꯈꯪꯗ꯭ꯔꯕꯗꯤ ꯋꯥꯖꯕ ꯇꯥꯕꯅꯤ ꯁꯨ ꯊꯕꯛꯁꯤꯡꯗꯣ ꯅꯨꯡꯁꯥ ꯌꯥꯛꯈ꯭ꯔꯕꯁꯤꯡꯗ ꯅꯄꯨꯝ ꯇꯤꯄꯨꯝ ꯃꯈꯩꯅꯦ ꯅꯣꯏꯅ ꯋꯥꯔꯒ ꯑꯩ ꯏꯃꯤꯠꯁꯤꯅ ꯄꯦꯟꯅ ꯌꯦꯡꯒꯦ ꯇꯥꯟꯖꯥꯗꯨꯗ ꯈ꯭ꯋꯥꯏ ꯑꯇꯣꯝꯕ ꯍꯦꯝꯕ ꯆꯠꯄ ꯌꯥꯕ ꯅꯣꯡꯉꯥꯟꯕꯗꯒꯤ ꯆꯠꯂꯨꯔ ꯃꯇꯨꯡ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯝꯃꯤ ꯍꯦꯝꯕꯅ ꯃꯥ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯉꯛꯄꯗ ꯏꯃꯥꯅ ꯃꯪꯒꯣꯜꯁꯤꯗ ꯂꯦꯞꯂꯒ ꯏꯁꯨꯛ ꯁꯨꯛꯇꯣꯛꯂꯒ ꯂꯦꯞꯂꯝꯂꯒ ꯂꯩꯕꯗꯣ ꯀꯩꯅꯣꯗꯣ ꯌꯥꯝ ꯃꯥꯟꯖꯥꯠꯅꯤꯀꯣ ꯄꯤꯁꯛ ꯃꯁꯥꯗ ꯄꯩꯔꯞ ꯌꯦꯡꯂꯒ ꯀꯩꯅꯣꯗꯤ ꯀꯩꯅꯣꯗꯣ ꯏꯃꯥ ꯏꯇꯣꯝꯕ ꯅꯃꯥꯁꯦ ꯍꯧꯖꯤꯛꯀꯥꯟ ꯃꯤꯍꯨꯜꯁꯦ ꯀꯌా ꯐꯖꯅ ꯆꯣꯡꯗꯦ ꯑꯗꯨꯅꯅꯦ ꯏꯃꯥꯗ ꯀꯔꯦꯝ ꯀꯊꯥꯏꯅꯅ ꯋꯥ ꯉꯥꯡ ꯇꯧꯔꯛꯀꯅꯨ ꯀꯣ ꯌꯥꯝ ꯇꯧꯔꯛꯀꯅꯣꯕ ꯑꯔꯦꯝꯕꯗ ꯐꯥꯊꯕ ꯉꯝꯍꯧꯗ ꯑꯄꯥꯏ ꯄꯣꯠꯅꯒ ꯊꯣꯡꯈ꯭ꯔꯕꯗꯤ ꯅꯪ ꯅꯆꯥꯅꯁꯨ ꯍꯧꯕ ꯐꯪꯗ ꯂꯩꯔꯝꯂꯦꯅ ꯄꯥꯡꯈꯤꯕ ꯁꯣꯏꯔꯣꯏ ꯑꯁꯦꯡꯕꯩꯁꯨ ꯏꯃꯥ ꯅꯪꯁꯦ ꯏꯁꯧ ꯂꯥꯡꯗꯣꯏ ꯇꯧꯔꯒ ꯂꯩ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯂꯥꯏꯃꯩꯗꯤ ꯏꯃꯥꯁꯦ ꯍꯥꯏꯒꯠꯂꯝꯅ ꯂꯣꯏꯔꯕꯅꯤ ꯏꯁꯧ ꯂꯥꯡꯃꯟꯗꯅ ꯍꯧꯋꯦ ꯃꯁꯤꯃꯁꯨ ꯑꯩꯉꯣꯟꯗ ꯈꯠꯅꯕꯁꯦ ꯁꯨꯝ ꯍꯧꯋꯦ ꯑꯩꯕꯨ ꯏꯁꯧ ꯂꯥꯡꯕꯤꯅꯤ ꯀꯥꯏꯅ ꯍꯥꯏ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯐꯥꯟ ꯑꯃ ꯁ꯭ꯋꯥꯏꯗ ꯂꯩꯍꯧꯕꯗꯣ ꯐꯥꯟꯗꯨꯗ ꯐꯝꯂꯒ ꯏꯁꯧ ꯃꯈꯥ ꯆꯠꯊꯒꯦ ꯍꯥꯏꯔꯣ ꯏꯃꯥ
สิเลยผ่านบุดิสีหายเห็นบะพายเลยไปดูดะขดมบิทิลผ่านสินั่นเนี่ยนักกกดูดะโอ๊ะเราหนุ่มทมดอริบกันยิบพันบะให้เสร็จไปอย่างว่าก็จะจะเหลือก็เขาจิกด่านจิเล็กๆไอ้งัวจะขัดหน้าแบบว่าเขาบ่สินั่งขัดนี่กันนั่นดังเห็นบะมาม่าน่ะผ่านไปแค่คิดไปดูดะแต่หานี่มุ่งแต่เส้นขี้ไงคู่อ่ะเส้นขี้หนูอ่ะผ่านสินักกกดูดะทวงทีกี้จัดขี้หนูอ่ะนุ่มดังกินมาตั้มนี่จากคุ้มดูดะพยายามจักซารีมาว่าอันนี้ดูน่าอวดอปะหับนะบะนักเกลเดพัมนี่เจ้าบะจากซารันบดกี้ตับนะว่าห้องดูเลยป้าบะน่าจะวามไทยกี้มังกี้จากตุสานะสานะกะริวานุนี่หายุนี่ไอ้คุยย้ายมาเกะอีบานี่ว่าพ่อมาสุ่มขนาดนี้กะริว่าพ่อมาขนาดนี้ปะนั่นสินะน้องนี่อะไรนั่นเด็ดอีมุงสิเดอเซลพันทุกปกันน่าสู้ยาวดิป้าบันทุ่มโมคราสารก็อยู่ในบัดนั้นดีอีมุงสินงมกี้ว่าไปเห็นสิเลยไอ้คุยกี้งูบะก็อีบานี่นั่นล้วนบะคุดิงจัดเลยกันเลยน้อยอยู่พัมโดจีนน่ะหายไปดียามนั้นไล่ถ้าบอกโอ้ยน้องทุรักเลยบดีอาหารไม่ต้องบ่อยเลยเสียพเนียมสังกัดดอริบันปวดใจสิ่งดูฮับตัวน่ะปูนมาสันกเรียมาสู้ไล่ดับยาเลยกี้ละลนบายดูปวดใจยาวจบดีกระมน่ะละลนกันนี่กี้สมทักตาปวดใจติกน่ะบเสียวน่ะก็ได้กี้ที่ป้าบถอยนึกว่าบิวร์น้ำมันนุปีเฮน่ะสังมาเสียปุ่มน้ำมันลอยนึกพุทโธกันดอริตัวไม่เลยน้ำปีสักนกนิ่งดันน่ะนกเลยก็ให้ได้ฮ่าอยู่นกกูนกเส้นอย่างงี้ไอ้ดินกยี่ว่าสิตาบดะพี่ยามคุกเผาปุรักตะบีสินะละนนเมื่อกี้เสียบุทกตัวป่ะให้โซบ้าอีมาปุกนาเรให้นกบดะนกบุตาไปยาวว่าสัวขันงางไกดูแกพากีดูมาตั้งสัตย์อีมาดีงอบุกุยเรบันนี่เนอะพากีนักการมันโนเสียมวันนักการมันโนขันทุกคนขังลำรวยป้าบดะบุไอ้เนอะพากีวิบัวให้กิจมังกีนะยาริยาตกไอ้มานั่งแกนเท่าไอ้บุษาวกันมาว่านั่งน่ะตุกยามาเสียเลยดูบุก็ได้ดีกี่เล่าตัวผู้ถูกก็ดอริบันน้าปามดีกี่เล่าก็ดอริบันดีเฮ้ยเล่ากันก็ลินถอยตับนะน่าสติป้าบะดูห้องบัดะไอ้ขี้นี่หายตัวน่ะอีมาป้าบัดหาปีรักเสียวนี่ว่าให้ดูตารักปีศาจพักเอกตัวนกทุเรศโอ้ยมาไอ้บุปุกกะสิลอยนาเลยเนี่ยตัวนี้เสียนุ่มอันนั้นน่ะจากะสิหาตันสิบุตาเลยตัวนี้เสียมังงี้สาวรบนะเฮ้ยมายิงนิ่งดีก็ว่าขนาดกี่จากตัวซาบเลยดีทุกข์จะโอ้ยทุกข์เสียครากี้อ่างเอาบุญด้วยกินนะสักสิ่งตัวไอ้กุยนักยังจะนิ่งดิใครทุกเอ็นะเอาวันพุทธพ่อจุดจ้าอุลักตะบสินะเช่นยาบุญพุทธตัวนี้ใครนิสุให้จะไปใส่ตาริงดะมันนะสักขีงางดนะมาขุดห้ามแล้วกันทุกขีอิงโอบะมาไต่เหมือนนุ่งไงรำละร้อยคันอสุมไทยเลยอีเตมาอีมาเสียอสุมน่ะดมตรงนี่อีเตมาว่าเขานุ่งไงแต่ไม่ต้องนุ่งก็ลินถอยนกเฟยตรงนะเท่าเด็ดอะไอ้กิสุขันดีอีมานังงบ่เจ้ามันนะป้าบะให้ยังเสียนุ่มิสุไปเสิร์การีโดให้ยังละหูรสิถ้าบอกเสียทุกมันจะเขาโน้ตตัวสิอภัยถ้าบอกดีน่าจะกุยในพันธบังกำติโน้ยในพันนี่ขันมาโดอดุมโตอีป้ากี่ดีอีอาดีอีงัวบันนะอันนังนุป้าเฮมาโดนสินทุนให้เลยอตมบ้านังสู้ไอ้คนนั้นละลุนมาสัตว์พิสิเดยาวโน้มโตสิเดนะใครเลยแบบดีนังสู้ดูพี่งังที่ให้ได้ดูพี่ที่จริงไอ้เสียกระตุ้นสิเดบัตโตเห็นบ้าจากสานคุ้มมีโอ้ยแต่ไอ้สู้ยุ่งเดมีเรื่องสารก็เลยไปเสียยับตันเลยอันนั้นแต่สู้ก็แต่ยังยิ่งไม่ต้องอินดูเนอทำให้สุดไปยาวกี่อาสมน้ำมาต้องคราสูอดุมฮาวคีเจ้าบ้าอิงโอบะเห็นบ้ามาคุยสู้ทับกจัดมาหูเลยมาคุยนักทับกจัดมาหูบดกีดีอิมงตูครานุ่งไงมาหูรักลับนี่มามองนึกปีนเสียผู้ถูกตัวน่ะการบาร์ตาฮอลลี่ให้บสิขังลับสุพิสัตมาทำมวยตัวอีเป็นมาโอยจีไก่กินขังดำมาหักมองนึกปีอันนี้สิบอุบดาอีสาวนึกสาวนิ่งมาเผาอายุกี่มาตำนี้พิสัตตุ้มฮาวกลักปกีฮักกาวาวาสัลละดูน่ะติงลียังลีรีนักการนับพัดยังถูกลุบดาทบานะสุมังมังโกโตสุจิตอามาไปรักไว้สิลิบลุเฮอุรุรีมาดูบุดพิสัตขังสาวหิตสาวกัตุน่ะสุมนายตุ้มฮาวกลักปกไอ้คุยเสียสุมจิตฮานุหันลับนี่นะสะทกทกปดดีดาวกับมัตยาดเรนายุปานิดขังโบรสารลนสัตุดีน้ำมันปาตุนะตักปีตาบิดักจีนแฮฮะตักปีตาบิดักเรสาวริงไงดูดาอามุลินถอยมาคุตันุราสะพุมไปมันนิงอดมดกิลักตุนะสุมังโดไวเตยบะหูรักลำมี
ꯃꯁꯤꯗ ꯄꯤꯁꯛ ꯃꯈꯣꯡꯒꯗꯨ ꯊꯤꯟꯗꯨꯅ ꯍꯦꯛꯇ ꯍꯥꯏ ꯑꯃ ꯐꯥꯎꯕ ꯉꯥꯡꯅꯕ ꯂꯣꯏꯗ꯭ꯔꯤ ꯑꯗꯨꯒ ꯑꯃꯅ ꯑꯃꯨꯛ ꯅꯨꯔꯥ ꯆꯐꯨꯁꯤ ꯄꯨꯔꯒ ꯊꯣꯛꯂꯛꯏ ꯅꯠꯇꯦ ꯅꯣꯏ ꯑꯅꯤꯒꯤꯁꯦ ꯇꯧꯒꯦꯔꯣ ꯇꯧꯔꯤꯕ꯭ꯔꯥ ꯍꯥ ꯈꯨꯝꯃꯣ ꯅꯆꯤꯟꯁꯤꯡꯗꯣ ꯇꯧꯒꯦꯔꯣ ꯇꯧꯔꯤꯕ꯭ꯔꯥꯕ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥꯕ ꯅꯣꯏꯒꯤꯁꯦ ꯊꯕꯥꯛ ꯃꯅꯦꯝꯅ ꯉꯥꯡꯂꯤ ꯁꯛꯂꯤꯕꯁꯤꯡꯗꯨ ꯃꯍꯥꯛ ꯁꯥꯎꯅꯤꯡꯕ ꯐꯥꯎꯏ ꯀꯥ ꯍꯦꯟꯖꯤꯟꯕ ꯅꯨꯃꯤꯠ ꯆꯨꯞꯄ ꯃꯣꯏꯅ ꯂꯥꯟꯒꯦꯔꯥ ꯆꯨꯝꯒꯦꯔꯥ ꯑꯣꯟꯁꯤꯟ ꯉꯥꯡꯕ ꯆꯩꯕ ꯇꯧꯕ ꯀꯌꯥꯁꯤꯗ ꯊꯕꯥꯃꯥꯗꯤ ꯑꯁꯨꯝ ꯐꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯂꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯋꯥ ꯉꯥꯡꯗꯦ ꯇꯨꯃꯤꯟ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯈꯣꯏꯃꯥꯏ ꯍꯥꯏꯗ ꯇꯧꯖꯩ ꯂꯤꯟꯊꯣꯏꯅ ꯑꯣꯏꯅ ꯃꯅꯦꯝꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯏꯃꯥ ꯑꯩꯈꯣꯏ ꯁꯣꯏꯈ꯭ꯔꯦ ꯏꯃꯥ ꯊꯣꯛꯂꯛꯏ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯎꯖꯍꯧꯗ꯭ꯔꯦ ꯎꯔꯣꯏꯌꯦ ꯅꯣꯏꯗꯤ ꯅꯃꯤꯠꯇꯣ ꯇꯥꯡꯕꯅꯤꯅ ꯎꯔꯣꯏꯕ ꯁꯛꯇꯥꯁꯤꯡꯁꯤꯗꯤ ꯏꯀꯥꯏꯕꯅ ꯃꯔꯣꯟ ꯑꯃ ꯈꯪꯗ꯭ꯔꯤꯕ ꯏꯃꯥ ꯁꯥꯎꯕꯤꯔꯅꯨ ꯅꯃꯧ ꯑꯩꯈꯣꯏꯅ ꯂꯥꯟꯕꯅꯤ ꯃꯇꯨꯡꯗꯗꯤ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯕꯗ ꯆꯦꯛꯁꯤꯜꯂꯒꯦ ꯄꯤꯁꯛ ꯐꯦꯠ ꯇꯧꯔꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯊꯕꯥ ꯍꯧꯖꯤꯛꯇꯗ ꯁꯧꯔꯞꯅ ꯃꯆꯦꯗ ꯍꯥꯏꯔꯛꯏ ꯏꯆꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯑꯩꯈꯣꯏꯁꯤꯕꯨ ꯃꯃꯧꯅꯤ ꯍꯥꯏꯅ ꯈꯟꯕ ꯉꯝꯗꯦ ꯀꯩꯁꯨ ꯂꯩꯇꯕ ꯑꯑꯣꯟꯄꯣꯠ ꯈꯔꯅ ꯑꯩꯈꯣꯏꯁꯦ ꯃꯤꯇꯣꯞꯀꯨꯝꯅ ꯏꯃꯥꯅ ꯈꯜꯂꯤ ꯅꯨꯡꯁꯤꯕ ꯉꯝꯗꯦ ꯆꯍꯤ 2-3 ꯑꯩ ꯍꯣꯏꯃꯥꯏ ꯍꯥꯏꯗꯅ ꯏꯃꯥꯒꯤ ꯃꯤꯁꯩ ꯃꯥꯒꯤ ꯁꯔꯩꯁꯦ ꯑꯩ ꯈꯥꯡꯂꯒ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯑꯩ ꯉꯝꯃꯛꯇ꯭ꯔꯤ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕ ꯑꯃ ꯑꯣꯏꯔꯕꯅꯤꯅ ꯏꯃꯥꯅ ꯇꯧꯔꯤꯕꯁꯦ ꯄꯦꯟꯗꯕ ꯋꯥꯔꯧ ꯐꯥꯎꯔꯛꯏ ꯂꯤꯟꯊꯣꯏ ꯃꯅꯥꯎꯕꯨ ꯊꯦꯝꯖꯤꯜꯂꯛꯏ ꯏꯆꯦꯒꯤ ꯊꯕꯥ ꯋꯥꯈꯜ ꯁꯣꯟꯊꯒꯅꯨ ꯏꯃꯥꯁꯦ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯋꯥꯈꯜ ꯇꯥꯔꯛꯈꯤꯅꯤ ꯏꯆꯤꯜ ꯏꯅꯥꯎꯕꯨ ꯏꯃꯥꯅ ꯅꯨꯡꯁꯤꯕꯤꯔꯛꯈꯤꯅꯤ ꯃꯇꯝꯗꯣ ꯏꯆꯤꯜ ꯏꯅꯥꯎ ꯋꯥꯔꯕꯁꯨ ꯋꯥꯅ ꯉꯥꯏꯈꯤꯁꯤ ꯏꯆꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯃꯁꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯉꯁꯤꯗꯤ ꯈꯨꯜ ꯑꯗꯨꯕꯨ ꯀꯣꯜꯂꯤꯕ ꯏꯁꯣꯔ ꯑꯗꯨ ꯍꯔꯥꯎꯕ ꯍꯧꯒꯗꯧꯕ ꯅꯨꯃꯤꯠꯅꯤ ꯂꯤꯟꯊꯣꯏꯒ ꯊꯕꯥꯒꯁꯨ ꯃꯥꯏꯕꯤ ꯃꯇꯨꯡꯗ ꯖꯒꯣꯏ ꯁꯥꯕ ꯌꯥꯎꯁꯤ ꯍꯥꯏꯗꯨꯅ ꯑꯀꯦ ꯑꯃꯧ ꯁꯦꯠꯅ ꯆꯥꯅꯕ ꯐꯤꯔꯣꯜ ꯅꯨꯡꯊꯤꯜꯗꯒꯤ ꯌꯦꯡꯁꯤꯟꯕ ꯍꯧꯏ ꯖꯒꯣꯏ ꯌꯥꯎꯒꯗꯧꯕꯅꯤꯅ ꯆꯥꯛ ꯑꯗꯨ ꯉꯟꯅ ꯊꯣꯡꯒꯠꯂꯤ ꯂꯤꯟꯊꯣꯏ ꯌꯦꯂꯥꯡꯁꯤꯡꯗꯨ ꯀꯥꯡꯁꯣꯏ ꯊꯣꯡꯅꯕ ꯀꯟꯅ ꯃꯜꯂꯤ ꯊꯕꯥꯅ ꯀꯥꯡꯍꯧ ꯉꯧꯅꯕ ꯈꯥꯃꯦꯟ ꯑꯗꯨ ꯁꯣꯏꯔꯤ ꯇꯥꯟꯖꯥꯗꯨꯗ ꯄꯤꯁꯛꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯝꯃꯤ ꯑꯦ ꯀꯔꯤꯅꯣ ꯑꯁꯨꯛ ꯉꯟꯅ ꯆꯥꯛꯀ ꯊꯣꯡꯂꯝꯂꯤꯕꯁꯤꯕꯣ ꯅꯠꯇꯦ ꯑꯩꯈꯣꯏꯁꯤꯕꯨ ꯆꯥꯛ ꯄꯤꯖꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯊꯕꯥꯅ ꯐꯠ ꯍꯦꯛꯇ ꯈꯨꯝꯃꯤ ꯏꯃꯥ ꯉꯁꯤꯗꯤ ꯏꯆꯦꯒ ꯏꯕꯥꯅꯤ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯖꯒꯣꯏ ꯁꯥꯕ ꯌꯥꯎꯔꯣꯏꯗꯣꯏꯅꯤ ꯑꯗꯨꯒꯤ ꯆꯥꯛꯁꯦ ꯉꯟꯅ ꯊꯣꯡꯂꯝꯂꯒꯦ ꯇꯧꯕꯅꯤ ꯏꯁ ꯏꯔꯥꯡ ꯇꯧꯔꯨꯗꯣꯏꯕ ꯅꯠꯇꯦ ꯅꯣꯏꯕꯨ ꯂꯩꯁꯥꯕꯤꯔꯣ ꯅꯠꯇꯦ ꯀꯔꯤ ꯋꯥꯈꯜꯗꯅꯣ ꯅꯣꯏꯅ ꯖꯒꯣꯏꯒ ꯁꯥꯅꯤꯡꯂꯛꯂꯤꯕꯗꯨꯕꯣ ꯂꯤꯟꯊꯣꯏꯅ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯅꯣꯡꯃꯈꯛ ꯍꯔꯥꯎꯕꯁꯤꯗ ꯏꯅꯥꯎꯒ ꯏꯕꯥꯅꯤꯁꯨ ꯂꯥꯏꯒꯤ ꯊꯧꯒꯜ ꯇꯧꯔꯨꯁꯤꯔ ꯇꯧꯕꯅꯤ ꯏꯃꯥ ꯆꯠꯄ ꯌꯥꯔꯣꯏ ꯂꯥꯏꯒꯤ ꯊꯧꯒꯜ ꯇꯧꯕ ꯅꯠꯇꯤꯌꯦ ꯅꯣꯏꯅ ꯆꯠꯇꯣꯏꯗꯣ ꯏꯔꯥꯡ ꯇꯧꯕꯅꯦ ꯑꯗꯨꯗ ꯆꯠꯄ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯩꯅ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯊꯕꯥ ꯁꯥꯎꯔꯞꯅ ꯏꯃꯥ ꯅꯥꯇꯩ ꯆꯥꯗ ꯋꯥ ꯉꯥꯡꯕꯤꯒꯅꯨ ꯑꯍꯜꯁꯨ ꯐꯅ ꯑꯣꯏꯔꯦ ꯈꯔ ꯂꯦꯝꯕ ꯋꯥ ꯉꯥꯡꯅꯁꯤ ꯑꯩꯈꯣꯏꯁꯦ ꯅꯃꯧ ꯅꯨꯄꯤꯅꯤ ꯑꯌꯦꯡꯕꯤ ꯊꯣꯛꯂꯛꯄ ꯎꯕꯗ ꯂꯥꯛꯂꯤꯕ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯅꯨꯄꯤ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯑꯌꯦꯡꯕꯤ ꯅꯣꯏꯅ ꯃꯥꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯁꯦꯜ ꯄꯨꯈ꯭ꯔꯒ ꯁꯤꯡꯒꯅꯤ ꯍꯥꯏꯕꯗꯤ ꯈꯪꯗ ꯂꯣꯠꯈ꯭ꯔꯤꯕꯁꯦ ꯀꯔꯝ ꯇꯧꯔꯤꯕꯅꯣ ꯅꯕꯨꯡꯗꯨꯗ ꯊꯧꯔꯨꯕꯕꯨ ꯃꯥꯗꯤ ꯈꯪꯗꯦ ꯃꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯀꯅꯨ ꯁꯦꯜ ꯄꯨꯔꯝꯗꯥꯏ ꯃꯉꯣꯟꯗ ꯍꯥꯏꯔꯝꯗꯦ ꯃꯥꯗꯤ ꯁꯤꯡꯕ ꯉꯝꯂꯣꯏ ꯅꯪꯒꯤ ナꯛꯇ ꯑꯣꯏꯅ ꯆꯠꯂꯒ ꯊꯧꯔꯨꯁꯣ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯅꯪꯒꯤ ナꯛꯇ ꯂꯥꯛꯂꯤꯕꯅꯤ ꯑꯌꯦꯡꯕꯤ ꯈꯨꯝꯐꯝ ꯈꯪꯗꯦ ꯇꯨꯃꯤꯟꯅ ꯂꯩ ꯑꯃꯅ ꯑꯃꯨꯛ ꯁꯦꯜꯅꯦꯅ ꯑꯉꯥꯡꯁꯨ ꯅꯠꯇꯦ ꯂꯧꯈ꯭ꯔꯤꯕ ꯁꯦꯜ ꯃꯌꯥꯝꯗꯣ ꯅꯪꯒꯤ ꯑꯎꯟꯄꯣꯠ ꯂꯥꯡꯅꯕ ꯂꯧꯈꯤꯕꯅꯤ ꯑꯗꯨꯅ ꯑꯩꯒꯤꯗꯤ ꯈꯪꯗꯦ ꯅꯣꯏ ꯏꯃꯥꯅ ꯂꯣꯠꯈ꯭ꯔꯕꯁꯨꯅꯦ ꯑꯩꯒꯤ ꯁꯦꯜꯗꯨꯗꯤ ꯅꯪꯅ ꯁꯤꯡꯒꯗꯕꯅꯤ ꯑꯃꯅ ꯑꯃꯨꯛ ꯑꯩꯒꯤ ꯁꯦꯜꯗꯨꯗꯤ ꯃꯥꯡꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏꯌꯦ ꯅꯪꯅ ꯑꯩꯒꯤ ꯁꯦꯜꯗꯣ ꯁꯤꯡꯕ ꯉꯝꯂꯣꯏ ꯍꯥꯏꯔꯒꯅ ꯅꯪꯒꯤ ꯑꯎꯟꯄꯣꯠꯁꯤꯡꯗꯣ ꯊꯥꯡꯕ ꯇꯥꯕꯅꯤ ꯃꯪꯒꯤꯅ ꯃꯌꯥꯝ ꯑꯃꯨꯛꯇ ꯇꯞꯊꯕꯤꯈꯣ ꯋꯥꯁꯤ ꯏꯔꯦꯟꯖꯅ ꯑꯃꯨꯛꯇ ꯈꯟꯅꯁꯤ ꯅꯨꯄꯤ ꯑꯃꯅ ꯐꯟ ꯆꯣꯡꯊꯣꯔꯛꯇꯨꯅ ꯑꯁꯨꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯁꯦꯜ ꯂꯧꯔꯝꯗꯥꯏꯗꯗꯤ ꯅꯣꯏꯒꯤ ꯅꯃꯥꯗꯣ ꯇꯥꯠ ꯌꯥꯝ ꯍꯩꯈ꯭ꯔꯦ ꯏꯕꯦꯝꯃ ꯏꯆꯥ ꯅꯨꯄꯤꯗꯣ ꯑꯎꯟꯄꯣꯠ ꯌꯥꯝꯅ ꯎꯜꯂꯛꯇ꯭ꯔꯕꯗꯤ ꯃꯅꯦꯝꯄꯣꯛ ꯑꯗꯨꯅ ꯑꯣꯠꯄꯤꯔꯅꯤ ꯑꯗꯨ ꯇꯧꯔꯅꯤꯅ ꯑꯣꯛꯇꯣꯏꯕ ꯄ꯭ꯔꯦꯝ ꯄꯣꯛꯊꯔꯒꯅꯦ ꯃꯥꯅ ꯑꯩꯉꯣꯟꯗꯒꯤ ꯁꯦꯜ ꯂꯧꯈ꯭ꯔꯤꯕꯁꯦ ꯑꯩꯒꯤ ꯋꯥꯗꯤ ꯑꯌꯤꯡꯕꯤ ꯅꯕꯨꯡꯁꯨ ꯁꯦꯜ ꯁꯤꯡꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯃꯄꯥꯝꯗ ꯌꯥꯎ ꯏꯜꯂꯒ ꯂꯩꯈ꯭ꯔꯦ ꯅꯃꯥ ꯐꯪꯉꯤ ꯃꯤ ꯁꯦꯜ ꯌꯥꯝꯁꯤꯅ ꯃꯐꯝ ꯈꯪꯗ ꯂꯣꯠꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯒꯤ ꯁꯦꯜꯗꯤ ꯅꯪꯅ ꯁꯤꯡꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯃꯥꯡꯕ ꯌꯥꯔꯣꯏꯌꯦ ꯑꯩꯒꯤ ꯁꯦꯜꯗꯣ ꯅꯣꯏꯒꯤ ꯏꯪꯈꯣꯜ ꯑꯗꯨꯁꯨ ꯀꯅꯥꯅꯣ ꯁꯦꯜ ꯁꯤꯡꯗꯕꯒꯤ ꯅꯝꯅ ꯂꯧꯈ꯭ꯔꯦꯗꯥꯏꯅꯦ ꯍꯥ ꯂꯧꯈ꯭ꯔꯦ ꯍꯥꯏꯕꯅꯦ ꯃꯌꯥꯝꯗꯣ ꯃꯥꯒꯤ ꯊꯣꯛꯄ ꯁꯦꯜ ꯁꯤꯡꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯄꯪꯍꯥꯏꯗ ꯍꯥꯏꯅꯔꯛꯏ ꯑꯌꯦꯡꯕꯤ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯅ ꯍꯥꯏꯐꯝ ꯈꯪꯗ ꯂꯩꯃꯥꯏꯗ ꯐꯝꯊꯗꯨꯅ ꯀꯞꯈ꯭ꯔꯦ ꯄꯤꯁꯛ ꯂꯤꯟꯊꯣꯏ ꯊꯕꯥ ꯃꯈꯣꯏꯁꯨ ꯉꯥꯡꯅꯔꯤꯕꯁꯤꯡꯗꯨ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤ ꯄꯤꯁꯛꯇꯤ ꯌꯨꯝꯊꯪꯅꯕꯁꯤꯡꯒꯤ ꯃꯥꯡꯗ ꯏꯀꯥꯏꯕꯅ ꯃꯃꯥꯏ ꯊꯝꯐꯝ ꯂꯩꯇ꯭ꯔꯕꯅꯤ ꯅꯨꯄꯥ ꯑꯃꯅ ꯑꯌꯦꯡꯕꯤꯗ ꯏꯕꯦꯝ ꯑꯌꯦꯡꯕꯤ ꯅꯪꯅ ꯀꯞꯁꯤꯟꯅꯕꯅ ꯀꯥꯟꯅꯔꯣꯏ ꯑꯩꯒꯤ ꯁꯦꯜꯗꯣ ꯅꯪꯅ ꯁꯤꯡꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ
ꯏꯁꯥ ꯂꯥꯛꯅꯤꯡꯉꯩꯁꯤꯗ ꯅꯪꯒꯤ ꯀꯥꯡꯊꯣꯜꯗꯣ ꯊꯥꯡꯈ꯭ꯔꯒꯦ ꯍꯩ ꯑꯉꯥꯡꯁꯥ ꯏꯃꯨꯡ ꯆꯠ ꯀꯥꯡꯊꯣꯜꯗꯣ ꯅꯣꯏ ꯃꯌꯥꯝ ꯆꯪꯗ ꯊꯥꯡꯗꯣꯛꯃꯤꯟꯅꯔꯣ ꯑꯁꯨꯝꯅ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕ ꯑꯉꯥꯡꯁꯤꯡꯗ ꯌꯥꯊꯪ ꯄꯤ ꯅꯨꯄꯥꯁꯤꯡꯗꯨꯁꯨ ꯏꯃꯨꯡꯗ ꯆꯪꯒꯦ ꯇꯧꯏ ꯃꯁꯤꯗ ꯂꯤꯟꯊꯣꯏꯅ ꯈꯥꯝꯗꯨꯅ ꯍꯥꯏꯔꯛꯏ ꯑꯝꯇ ꯉꯥꯏꯕꯤꯈꯣ ꯃꯌꯥꯝ ꯏꯃꯨꯡꯁꯤꯒꯤ ꯏꯖꯠꯁꯨ ꯈꯔ ꯌꯦꯡꯕꯤꯌꯨ ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ ꯃꯌꯥꯝꯗꯣ ꯑꯁꯥꯎꯕꯒꯤ ꯈꯣꯟꯊꯣꯛꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯣꯏꯒꯤ ꯏꯖꯠ ꯌꯦꯡꯂꯤꯉꯩ ꯑꯩꯈꯣꯏꯒꯤ ꯁꯦꯜꯗꯣ ꯃꯥꯡꯉꯨ ꯍꯥꯏꯔꯤꯕ꯭ꯔꯣ ꯂꯤꯟꯊꯣꯏꯅ ꯑꯗꯨꯃꯛꯇꯤ ꯍꯥꯏꯖꯈꯤꯗꯦ ꯃꯌꯥꯝꯒꯤ ꯁꯦꯜꯗꯣ ꯑꯩꯈꯣꯏ ꯑꯃꯠꯇ ꯋꯥꯗꯅ ꯁꯤꯡꯖꯒꯦ ꯄꯣꯠ ꯆꯩ ꯊꯥꯡꯕꯗꯨꯗꯤ ꯇꯧꯕꯤꯒꯅꯨ ꯀꯩꯔꯣꯏ ꯂꯩꯀꯥꯏ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕꯅꯤꯅ ꯏꯃꯨꯡꯁꯤꯒꯤ ꯏꯖꯠ ꯈꯖꯤꯛꯇ ꯌꯦꯡꯕꯤꯌꯨ ꯑꯗꯣꯝꯒꯤ ꯁꯦꯜ ꯃꯁꯤꯡꯗꯣ ꯍꯥꯏꯕꯤꯔꯝꯃꯨ ꯑꯩꯈꯣꯏ ꯊꯧꯔꯥꯡ ꯇꯧꯖꯔꯝꯒꯦ ꯑꯗꯨꯒ ꯍꯌꯦꯡꯁꯦ ꯁꯦꯜ ꯂꯧꯕ ꯃꯐꯝꯁꯤ ꯂꯥꯛꯄꯤꯌꯨ ꯃꯌꯥꯝ ꯁꯦꯜꯁꯤꯡꯗꯣ ꯑꯃꯠꯇ ꯋꯥꯠꯇꯅ ꯑꯩꯈꯣꯏ ꯄꯤꯖꯒꯦ ꯂꯤꯟꯊꯣꯏꯒꯤ ꯋꯥꯗꯨꯗ ꯃꯌꯥꯝꯗꯨꯁꯨ ꯌꯥꯅꯔꯦ ꯃꯥꯒꯤ ꯁꯦꯜ ꯃꯁꯤꯡ ꯍꯥꯏꯅꯔꯝꯂꯒ ꯃꯌꯥꯝꯗꯨ ꯆꯠꯅꯈ꯭ꯔꯦ ꯄꯤꯁꯛ ꯍꯧꯖꯤꯛꯇꯗ ꯏꯀꯥꯏꯃꯟꯗꯅ ꯑꯣꯛ ꯈꯣꯡꯅ ꯀꯞꯂꯛꯂꯦ ꯑꯁꯨꯛ ꯏꯀꯥꯏꯕ ꯑꯩ ꯄꯨꯟꯁꯤꯗ ꯑꯁꯨꯝꯅ ꯏꯀꯥꯏꯕ ꯅꯪꯂꯛꯇ꯭ꯔꯤ ꯂꯣꯏꯔꯦ ꯄꯤꯁꯛ ꯑꯩꯒꯤ ꯏꯖꯠ ꯄꯨꯝꯂꯣꯏ ꯂꯣꯏ ꯌꯨꯝꯊꯪꯅꯔꯤꯕ ꯃꯤꯁꯤꯡꯁꯤꯅ ꯑꯩꯒꯤ ꯏꯃꯨꯡꯁꯤꯕꯨ ꯐꯖꯅ ꯉꯥꯡꯅꯔꯝꯈꯤꯒꯗ꯭ꯔꯣ ꯑꯩ ꯂꯣꯏꯔꯦ ꯍꯌꯦꯡꯗꯤ ꯃꯁꯤ ꯄꯨꯝꯕ ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤꯀꯣ ꯀꯔꯤꯒꯤ ꯅꯇꯤꯛ ꯅꯄꯥ ꯆꯥꯗꯅ ꯑꯎꯟꯄꯣꯠ ꯌꯥꯝꯅ ꯄꯨꯅꯤꯡꯂꯨꯔꯤꯕꯅꯣ ꯍꯧꯖꯤꯛꯇꯤ ꯐꯔꯦꯅꯦꯁꯦ ꯑꯌꯤꯡꯕꯤ ꯍꯦꯛ ꯍꯦꯛ ꯀꯞꯄꯤ ꯃꯪꯒꯤ ꯁꯥꯎꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯆꯩꯔꯛꯏ ꯇꯨꯃꯤꯟ ꯂꯩꯌꯨ ꯃꯁꯤ ꯄꯨꯝꯕ ꯅꯪꯅ ꯑꯎꯟꯄꯣꯠꯇ ꯉꯥꯎꯕꯗꯒꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ ꯍꯥꯏꯔꯝꯂꯤꯕꯗꯨ ꯇꯥꯔꯦꯗꯅ ꯃꯧꯁꯤꯒꯤ ꯃꯃꯥꯗꯨꯅ ꯁꯦꯜ ꯄꯨꯕ ꯂꯥꯛꯄꯗ ꯑꯎꯟꯄꯣꯠ ꯌꯥꯝꯅ ꯄꯨꯔꯛꯇ꯭ꯔꯕꯗꯤ ꯃꯅꯦꯝ ꯑꯣꯏꯗꯧꯔꯤꯕꯗꯨꯅ ꯏꯆꯥ ꯅꯨꯄꯤꯗꯣ ꯑꯣꯠꯄꯤꯈ꯭ꯔꯅꯤꯅ ꯍꯥꯏꯔꯝꯂꯤꯕꯗꯣ ꯅꯪ ꯅꯅꯥ ꯑꯗꯨꯝ ꯇꯥꯔꯕ ꯅꯠꯇ꯭ꯔꯣ ꯄꯥꯝꯈꯣ ꯑꯎꯟꯄꯣꯠꯇꯣ ꯅꯪ ꯄꯥꯝꯈꯣ ꯅꯪ ꯄꯦꯜꯂꯝꯃꯅꯤ ꯂꯣꯏꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯏꯖꯠ ꯄꯨꯝꯅꯃꯛ ꯂꯩꯈꯥ ꯇꯥꯔꯤ ꯊꯕꯥꯅ ꯕꯥꯕꯥ ꯌꯥꯔꯦ ꯇꯣꯛꯄꯤꯔꯣ ꯍꯧꯖꯤꯛꯄꯨ ꯑꯗꯣꯝꯅ ꯁꯥꯎꯔꯒ ꯃꯥꯡꯈ꯭ꯔꯤꯕ ꯏꯖꯠꯇꯣ ꯍꯟꯖꯤꯜꯂꯛꯄ ꯌꯥꯈꯤꯗ꯭ꯔꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯀꯔꯤꯅ ꯐꯩ ꯍꯥꯏꯕꯗꯣ ꯈꯟꯅꯁꯤ ꯃꯪꯒꯤ ꯐꯅ ꯁꯥꯎꯅꯤꯡꯂꯕꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯛꯈꯤꯗ꯭ꯔꯦ ꯑꯌꯤꯡꯕꯤ ꯃꯁꯤ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯃꯃꯥꯏ ꯍꯥꯏꯒꯠꯄ ꯉꯝꯈꯤꯗ꯭ꯔꯦ ꯏꯀꯥꯏꯕ ꯍꯥꯏꯕꯗꯨꯅ ꯃꯍꯥꯛ ꯁꯤꯅꯤꯡꯕ ꯍꯥꯏꯕꯗꯨ ꯌꯧꯔꯕꯅꯤ ꯄꯤꯁꯛꯁꯨ ꯋꯥ ꯉꯥꯡꯗꯦ ꯇꯨꯃꯤꯟ ꯂꯩ ꯅꯨꯃꯤꯗꯥꯡꯒꯤ ꯊꯕꯛ ꯆꯠꯊꯣꯛꯈꯤꯕ ꯆꯥꯎꯕ ꯏꯉꯣꯕ ꯍꯦꯝꯕ ꯃꯈꯣꯏ ꯍꯨꯝꯁꯨ ꯍꯜꯂꯛꯂꯝꯃꯤ ꯃꯈꯣꯏꯁꯨ ꯄꯥꯎ ꯇꯥꯔꯦ ꯍꯦꯝꯕ ꯃꯌꯥꯝꯕꯁꯤꯡꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯋꯥ ꯉꯥꯡꯗ ꯃꯍꯥꯛ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯂꯩ ꯂꯤꯟꯊꯣꯏꯅ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯔꯛꯏ ꯃꯣꯏꯗ ꯀꯔꯝ ꯇꯧꯁꯤꯒꯦ ꯑꯩꯅꯗꯤ ꯍꯌꯦꯡꯁꯤ ꯁꯦꯜ ꯁꯤꯡꯒꯦ ꯍꯥꯏꯗꯅ ꯃꯇꯝ ꯊꯥꯈ꯭ꯔꯦ ꯀꯔꯝ ꯇꯧꯕ ꯍꯥꯏꯕꯨ ꯀꯩꯅꯣ ꯁꯤꯡꯕ ꯇꯥꯔꯦꯗꯅ ꯌꯥꯏꯃ ꯑꯇꯣꯝꯕ ꯅꯣꯏꯗꯅ ꯁꯦꯜ ꯀꯌꯥꯝ ꯂꯩꯔꯤꯕ ꯑꯔꯩꯕ ꯈꯔꯗꯤ ꯍꯥꯞꯄꯣ ꯑꯋꯥꯠꯄꯗꯨꯅ ꯑꯩꯅ ꯄꯨꯊꯣꯛꯂꯒ ꯁꯦꯜꯁꯦ ꯐꯅꯗꯤ ꯌꯥꯝꯕꯅꯤ ꯂꯤꯟꯊꯣꯏꯅ ꯁꯦꯜ ꯁꯨꯔꯣꯏꯗ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯁꯅꯥꯁꯤꯡꯁꯦ ꯀꯥꯏꯔꯕꯁꯨ ꯀꯥꯏꯊꯣꯛꯁꯤ ꯊꯕꯥꯁꯨ ꯑꯩꯒꯤꯁꯨ ꯈꯨꯗꯣꯞꯁꯤꯃ ꯀꯥꯏꯔꯁꯤ ꯁꯅꯥ ꯂꯨꯄꯥꯗꯤ ꯑꯔꯥꯏꯕꯅꯤ ꯃꯤꯒꯤ ꯁꯦꯜꯁꯤꯡꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯁꯤꯡꯗꯣꯛꯈꯤꯁꯤ ꯄꯤꯁꯛ ꯃꯃꯧ ꯅꯨꯄꯤ ꯑꯅꯤꯅ ꯍꯥꯏꯔꯛꯂꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯍꯥꯛ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯂꯤ ꯆꯞ ꯃꯥꯟꯅꯩ ꯑꯌꯤꯡꯕꯤ ꯃꯥꯁꯨ ꯃꯊꯃꯣꯏ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯑꯌꯤꯡꯕꯤ ꯇꯞꯅ ꯃꯆꯦ ꯑꯅꯤꯗ ꯍꯥꯏꯔꯛꯏ ꯏꯆꯦ ꯌꯥꯏꯃ ꯅꯅꯥꯎ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯄꯪꯕꯤ ꯅꯅꯥꯎ ꯑꯩꯅ ꯇꯧꯔꯣꯏꯗꯕ ꯍꯥꯏꯔꯣꯏꯗꯕ ꯋꯥ ꯀꯌꯥ ꯏꯆꯦ ꯑꯅꯤꯗ ꯍꯥꯏꯈ꯭ꯔꯦ ꯉꯥꯡꯈ꯭ꯔꯦ ꯃꯁꯤꯒꯤꯗ ꯅꯅꯥꯎ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯩ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ ꯏꯆꯦ ꯂꯤꯟꯊꯣꯏꯅ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯅꯨꯡꯉꯥꯏꯇꯦ ꯅꯁꯤ ꯌꯥꯏꯃꯒ ꯏꯕꯥꯅꯤ ꯏꯅꯥꯎꯗ ꯁꯥꯎꯅꯤꯡꯕ ꯋꯥꯔꯧꯕ ꯀꯩꯁꯨꯝꯇ ꯂꯩꯇꯦ ꯑꯩꯈꯣꯏꯗꯤ ꯅꯪꯁꯦ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯏꯔꯦꯝꯈꯥꯛꯀꯤ ꯏꯅꯥꯎꯅꯨꯄꯤꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯊꯕꯥꯅ ꯑꯌꯤꯡꯕꯤ ꯏꯆꯦ ꯍꯣꯏ ꯅꯉꯣꯟꯗ ꯀꯔꯤꯁꯨ ꯁꯥꯎꯗꯦ ꯇꯧꯕꯇꯕꯨ ꯃꯤ ꯒ꯭ꯌꯥꯟ ꯇꯥꯅꯗꯤ ꯇꯧꯀꯣ ꯃꯁꯤꯗꯅꯤ ꯏꯆꯦꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯕꯕꯨ ꯄꯤꯁꯛꯅ ꯃꯁꯤ ꯄꯨꯝꯕꯁꯦ ꯑꯩꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯑꯩꯅ ꯑꯁꯥꯎ ꯑꯔꯨꯝ ꯄꯥꯝꯂꯨꯕ ꯃꯗꯨꯅ ꯉꯁꯤꯗꯤ ꯏꯃꯨꯡꯁꯤꯅ ꯏꯀꯥꯏꯕ ꯅꯪꯕꯅꯦ ꯑꯩꯁꯦ ꯌꯥꯝ ꯐꯠꯇꯕ ꯃꯤꯅꯤ ꯏꯁꯥ ꯏꯃꯧꯁꯥ ꯃꯈꯣꯏ ꯃꯄꯥ ꯅꯣꯏ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯣ ꯑꯩ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ ꯊꯕꯥꯅ ꯏꯃꯥ ꯑꯗꯨꯝꯅ ꯀꯞꯀꯅꯨ ꯅꯨꯡꯉꯥꯏꯇꯦ ꯃꯧ ꯌꯥꯏꯃ ꯏꯃꯥ ꯅꯈꯣꯏꯅ ꯁꯤꯗ ꯅꯥꯎꯒꯤ ꯅꯐꯝꯗꯅꯦ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯋꯨꯟꯄꯣꯠ ꯈꯔꯒꯤꯗꯃꯛ ꯄꯨꯛꯆꯦꯜ ꯆꯥꯎꯈ꯭ꯔꯕꯤ ꯏꯃꯧ ꯑꯅꯤꯕꯨ ꯅꯨꯡꯁꯤꯕ ꯉꯝꯂꯨꯗ꯭ꯔꯦ ꯑꯩꯁꯦ ꯌꯥꯝ ꯐꯠꯇꯕ ꯃꯅꯦꯝꯅꯦ ꯂꯤꯟꯊꯣꯏꯅ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯏꯃꯥ ꯊꯣꯏꯅ ꯈꯟꯖꯤꯟꯕꯤꯔꯨꯅꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯏꯃꯨꯡ ꯄꯨꯟꯅ ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯔꯁꯦ ꯏꯃꯥꯅ ꯅꯨꯡꯁꯤꯅ ꯑꯌꯤꯡꯕꯤꯗ ꯏꯃꯧ ꯁꯅꯥ ꯍꯥꯏꯅ ꯀꯧꯕꯗꯣ ꯑꯗꯨꯒꯨꯝ ꯊꯕꯥꯒ ꯑꯩꯒꯗꯁꯨ ꯏꯃꯧ ꯁꯅꯥ ꯍꯥꯏꯅ ꯅꯨꯡꯁꯤꯅ ꯀꯧꯕꯤꯌꯨ ꯃꯗꯨꯒꯤ ꯃꯤꯡꯒꯧꯗꯣ ꯊꯕꯥꯒ ꯑꯩꯒꯅ ꯏꯃꯥꯅ ꯀꯧꯔꯛꯄ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤꯌꯦ ꯀꯧꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯏꯃꯧ ꯑꯍꯨꯝꯗꯤ ꯁꯅꯥ ꯉꯥꯛꯇꯅꯤ ꯉꯁꯤꯗꯒꯤ ꯏꯃꯥꯅ ꯅꯣꯏ ꯑꯍꯨꯝꯕꯨ ꯅꯨꯡꯁꯤꯅꯕ ꯃꯌꯦꯡ ꯇꯥꯗꯅꯕ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯂꯗꯧꯕꯅꯤ ꯃꯪꯒꯤꯅ
ꯃꯃꯥ ꯅꯪꯁꯤ ꯑꯃꯨꯛꯇꯪꯗꯤ ꯊꯣꯡꯉꯥꯛ ꯆꯩꯁꯤꯅ ꯅꯝꯌꯥꯡꯗꯨꯗ ꯁꯥꯟꯊꯈ꯭ꯔꯒ ꯋꯥꯈꯜ ꯇꯥꯅꯤ ꯈꯟꯕꯅꯤ ꯆꯩ ꯊꯥꯕ ꯅꯪꯗ꯭ꯔꯤꯉꯩ ꯅꯪꯗꯤ ꯋꯥꯈꯜ ꯇꯥꯔꯛꯄ ꯅꯍꯥꯟꯈ꯭ꯔꯦꯅꯦ ꯏꯉꯣꯕꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯏꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯁꯤꯃꯨꯛ ꯍꯔꯥꯎꯕꯅꯤ ꯁꯨꯗ꯭ꯔꯤ ꯈꯣꯡ ꯍꯥꯝꯗꯣꯛꯈꯤꯕꯒꯤ ꯏꯁꯥ ꯌꯥꯡꯕꯗꯣ ꯑꯗꯨꯒꯨꯝ ꯑꯩꯈꯣꯏꯒꯤ ꯏꯃꯥꯅ ꯋꯥꯈꯜ ꯇꯥꯔꯛꯄꯁꯤꯗꯤ ꯑꯩ ꯏꯁꯥꯒꯁꯦ ꯈꯪꯌꯥꯡ ꯍꯦꯛ ꯌꯥꯡꯏ ꯄꯤꯁꯛ ꯅꯣꯛꯂꯒ ꯊꯤꯗꯥ ꯑꯉꯥꯎꯕꯁꯤꯗꯤ ꯃꯁꯤꯅ ꯍꯦꯛ ꯉꯥꯡꯕꯁꯤꯗꯤ ꯂꯥꯏꯃ ꯃꯊꯣꯡ ꯆꯥꯈꯤꯗ꯭ꯔꯦ ꯏꯉꯣꯕꯅ ꯑꯗꯨꯏꯃ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯑꯋꯨꯟꯄꯣꯠꯇꯒ ꯉꯥꯎꯔꯅꯨꯀꯣ ꯁꯤꯡꯗꯣꯏ ꯄꯩꯁꯥꯁꯦ ꯑꯉꯥꯡ ꯅꯠꯇꯦꯕ ꯒ꯭ꯌꯥꯟ ꯇꯥꯅꯁꯤ ꯍꯣ ꯍꯧꯖꯤꯛꯇꯤ ꯅꯃꯥ ꯑꯩ ꯑꯋꯨꯟꯄꯣꯠꯇ ꯉꯥꯎꯗ꯭ꯔꯦ ꯏꯃꯧ ꯑꯍꯨꯝꯗ ꯑꯣꯏꯅ ꯉꯥꯎꯔꯦ ꯑꯋꯨꯟꯄꯣꯠꯀꯅꯦ ꯑꯃꯠꯇ ꯄꯥꯝꯖꯗ꯭ꯔꯦ ꯑꯌꯦꯡꯕꯤꯅ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯖꯔꯦ ꯑꯋꯨꯟꯄꯣꯠ ꯎꯄꯨ ꯀꯥꯡꯊꯣꯜꯒ ꯑꯩ ꯑꯃꯇ ꯄꯥꯝꯖꯗ꯭ꯔꯦ ꯑꯁꯨꯝꯅ ꯄꯤꯁꯛ ꯑꯃꯗꯤ ꯑꯌꯦꯡꯕꯤ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯏꯃꯨꯡ ꯑꯗꯨ ꯅꯨꯡꯁꯤꯅꯅ ꯅꯨꯡꯉꯥꯏꯅ ꯈꯠꯅ ꯆꯩꯅ ꯌꯥꯎꯗꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ